ngase phongkhiba tongan tongan manipuri siphongsingi maruibi ipausing myamna thamjigi ahanbada thaudang pausi digi lakhusaraga north east ki nongmei leiba chief minister anigi manungda cm Biren si yaori Leiba sigi chief minister kuntra assembly election ga mari leina file tokiba election affidavit ki analysis matungina north east ki masagi nongmei leiba chief minister anigi manungda manipur gi chief minister n Biren si yaori analysis asigi matungina north east ki chief minister nipan gi manung sikkim gi chief minister ps tamang amasu manipur gi chief minister n Biren ani masagi nongmei sikkim gi chief minister ps tamang na listing asida khwaidi gi hena mamal tang lupa lakh 3 piba bor revolver amalai aduga manipur gi chief minister n Biren gi na lupa 1.75 piba pistol amalai Assam gi chief minister Himanta Biswa Sharma north east ki chief minister nipan gi manung khwaidi gi hena laira chief minister ori Assam ki chief minister gi lana sit lupa crore 1.04 lay adubu India gi chief minister singi manung Assam gi chief minister sina khwaidi gi lairi haiba chief minister oiri Sikkim gi chief minister PS Tamang gi nupi ohum lay amasum nupi ohum government employee ngakani India gi oina lupa crore sam gi mathakta asset laiba chief minister na Arunachal Pradesh ki chief minister Prema Khandu no oiri henisu pausna makhatana phongdorakli amaromdana yu thakide hairi Hawkiba December kunga mari ki pauksi da thangmaiban kendra gi MLA khumaksum Joy Kishan gi awang sakmai police station gi manung sanba awang lakin thabi da leiba godown da thabak tawba thangmaiban polem lekai di asom henari maitei sei kuntra ga tru apokpa dana chandra sina phangkiba du mahna godown du dagi thokiba matamda makhal amategi nisa sijna khiba leite hairi makhasa tharak poina sanna leiba pauksi di ge top pom na thabak ki mela pangthokadori Manipulenga ki Directorate of Employment Lampel Partner Sinduna Directorate Asigi Complex ta hayang ayuk pung tara tabadi horaga nungthil pung mga phawba thabak ki mela pagthokan hari mela asida tungan me company kuntra henuna thabak listing amagi mathakta pina ba thorang tawri thabak pigadoriba sector sing adudi banking FMCG healthcare hospitality BPO amasung construction IT sector security service customer support singbu singasini thabak singasi ga sanaba miyoi singna mela sibu saruk yaba lakpiduna thabak tawbi kudong chaba lawinana ba directorate ki sirol amana hairi aloinana mela sigi hawdokpi ki thoramna manipur lenga ki social welfare minister haikam dingo su saruk yagani hairi atopa pawmana mo yum mai thana ba honaramle hawkiba tha sigi taragani pana pangtukiba wall Cup football yenglingaida kadom dagino khangna kablakiba nongmei maru na panduna laikhidraba singjamai wangma bagepati lekai kong molambi tigi leisram ongbi ibetombi gi misida sienai haina maral sibidigi police na phakiba khangembam debakan digi mayumda hangba usangi dukan sakhangdaba singna mai thana ba honaramle press na phangma pawda thawdo singa sinumidang wairam pung taruk rom taba du waida thokibani police na phaduna leidiba debakan digi yum singjamai kongba rota leidiba usangda ngasi numidang wairamgi pungpham aduda masakhangdaba miyoisna petrol bomb langsinno mai thana ba honaramani petrol bomb langsinbadigi mai sa horakpada manaknakpada leiba lekai myam saksinduna mai kanbagi thabak sa tharingai ikan kanadana Manipur Fire Service ki team laktuna mai kanbagi thabak sa thabadigi ka hen amanga ta thuaudre so haidi atoba pawmana Manipur Railway project ki thabak sa da 91.78 loire Indian Railway Zaribamdagi Imphal phawbagi rail lambi sembagi thabak sathariba sisada 91.78 loide hena Indian Railways na piba report amana hairi report asigi matung ina Zaribamdagi Imphal phawbagi mara asida tunnel yankhagi ni thoi legidaba sigi manungda tunnel nifuguni pan sab loide loinana railway station taraga mathugi manungda taruk loide hairi railway line asida leidiba asoba thong taraga mathugi manungda thong manga sab loide loinana thong masa samaga kunga mapangi manungda samaga ama sab loide Malem goina khwaidigi wangwa noner sagaliba thong asisu loisinna ba akan mawong honari kilometer samaga taraga matu sangba Imphal Zaribam railway project si hek saba loibaga Imphal gi Assam phawbu satpagi lambi asi suknagi pung ani makhairom tamak sangani hauji maki oina di sawrakna pung taraga ni thoirom sangni hari project asi punna lupa crore taraga ni thoiga saniga humfuga mariga point taraga manga sangna pakhanabagi pandam da sei kya gi mamang digi hauna thabak sa tharakhibani hauju phawbigi oina khongsang phawbu train sen ba hokrabani loinana project asi english ngani ga kunga humdoi gi December phawbu da luisina ba pandam thamli hairi hensu pausna makhatana phongdorakli makasa tharak poina to papawmana covid ki nasal vaccine dose amada lupa sanipan hena pigadari Bharat Biotech na handak tanaw na puthokiba covid-19 ngakthuna ba
Incovac haina mingthonba nasal vaccine asi private market ta GST yaudana dose amada lupa sanipan pigani loinana government singi kuthangna GST yaudana dose amada lupa sahunga kunga manga pigani haina vaccine asi bu putholiba Bharat Biotech na thadurapa sirona phungdurakli pausina makhatana hai Leiba si goina vaccine da lauba GST ki sang asi sada manga oiba maramna private center singa vaccine dose amada lupa lising amarom pirabi loinana government ki center singda dose amada lupa sangwarom pirabi vaccine asi lakliba kumja English singa niga kungo homdoi gi January thagi aroiba sayol digi thadokpa hogani vaccine asi mamangda covaxin amadi covishield gi dose ani kapkraba masai sei taragani pan helaba miyaisina booster dose oina sijna biyagani vaccine makhala asi malem goina ahanba nasal vaccine makhala ma oina putokibani loinana hadakta India government ki mari lenaba authority na vaccine asi sijna ba hongna biya yaba pikibani hiramisi gi matangna Bharat Biotech ki executive chairman Dr. Krishna Ilana phungdorakpigi matungina nawna putholiba vaccine makhala asi sijnaba matamda nadaba madi irai laina sijnaba yaba maramna miyamna hena pamnaba madi kapada kinadaba vaccine makhal ama soidana oigani machine Leiba asida vaccine kapagi sang wongkhat hanwangangani vaccine asi Bharat Biotech na USA gi St. Louis ta Leiba Washington University da kusamnaduna puthokibani loinana vaccine asigi clinical trial sathanabagi sentang asi India government ki government of biotechnology ki covid suraksha program gi makhara kai thabani hairi hainisu pausna makhatana phongdorakli amaromdana yumda nongmai kapsilamagi mayok to wakat mi pam satakre lamoi khonang khongda leiba wangkhem lokesu sai nifuga mapan apok palekhidraba khomai gi yumda ngarang ihing nungyai matung pung amaga minute 10 ram taba matam sakang da bising nongmai kapsilakpabu yaning da ba phongdoktuna maira pai bisna wakat mi pam gi khongjang satakre wakat mi pam adu lamboi khonang khong apun manupi lup amadi United Friends Library and Club na silaga lamboi khonang khong da lei ngasi sathakibani amasung khongjang aduga mari lenana lamoi khonang khong apun manupi lup ki working president paunam binon hakibada ngarang ihing nungyai matung pung amaga minute 10 ram taba matamna sakang da bisingna kapsilakpa nungmai maru ama saksangi jinga phaw laimai da tarakhi nongyai matungi pungpham adura jingada nungumana tharakpagi makol ma tanaki adubu thoina thoksaduna leinaruraba matung asi nungalakpada yengbada saksangi jinga hoduna leirambaga loinana nongmai maru ama taduna leiramba thengnarakani nongmai maru adu lebak phabadigi saksangi jingada palambadigi yunggi mihoy amata asok apan yahodabani kariguma saksang adugi hek mathak thangba mathol leiba mi leinaba kara palamba tarabadi mafam adu tumliba imungi miyoi sing aso apan kaktanatana mishimina gi thodok tholamba yai maram aduna sakang dabisna yumlaktu numai kapsin bagi thawong si matung amu hana thondana ba mari leinaba singna miyeng sang biwaki thawdo aduga mari leidana lampel police station gi timma laktuna yengshin baga loinana yum adugi saksangda taramliba numai maru projectile atu lokhatkre thawdo aduga mari leidana police station asina case ama lokhatuna thijinba hore haire nisu pausina makhatana phongdurakli makasa tharak poina to papom na BF.7 mahaumana mangdi khanaunai naf mahitai kholsi myam khangjin minasi Saina yauna malem gi leba khrada paktakna sandurak misi mina kaya marum thogaliba COVID-19 gi BF.7 Omicron variant asidi hanagi COVID ki atai variant singumna positive oiraba matamda manamamadi mahau mangbu gi sang adu yamna hanthei loinana khong ham thabaga mari leinaba layong sing uthorak pathengnai haina agency dagi phangma pauna haidi pausna makhatana hai COVID virus asil lepa leitana mutation tholakpaga iroidana laina asina naraba miyosina thengnariba layong su khenaba kyamarum laidi layong sing asigi manungda hanagumna ningsa honba waba manam amadi mahau mangmana singba layong asi thoina ukidre masigi muta haujikti khanau naba hakthi khanmana singba layong sing thengnai masidasnatna lokhuba koksikpa khonjel onba masal nabana singba layong singsu thengnai tungan agency singdagi pawgi matungina sainada Biren asina mara moiduna numit khudingi miyoisa kyamarum sidi hana malemda thengnariba covid ki laisa singa sidi laina asina naraba miyemana sangsata miyoi mari romda laisa sandoi haina record lairibani adubo anauba Biren asidi laisa asina naraba miyemana sangsata miyoi taragani palom sandoi haidi sei sigi November tha haugulakpadigi malemi goina covid laisa sandurakpigi sang asi amugi hena wongkhalaki India gi oina di laisa asigi phibam kharamakhay lakshinduna lairi adubu China dadi ka hena phibam suksilakli masina maram oidun malem gi tungan leibak singsu mi paiba phaunare
China thengnaribu Omicron gi BF.7 variant makalasi atai atopu Omicron gi sub variant singdagi sandokpagi sangwangi Malem gi tungan lebak singdasu BF.7 variant asi thengnakrabani adubu BF5 amadi 4 hariba variant makal ani asina namna sakhi India gi oinasu BF.7 variant makal asi ahan boina July thara thengnaki masigi tungda September ani amas November ama thengnaki Laisad asina naraba miyoi singda lokhuba lehau hauba khanau naba natun mahi senba ko ngawba hakjang soktaba oningba khong ham thabna singba leyong sing thengnai loinana hakjangi immune sonba miyoi singdadi amuk hena tamthina nahanba thengnai Laisad asibu ngak thoknaba mausagum face mask sisinaba social distancing ngakpa covid ki vaccine dose suna kapthokpa meet in mafam singda yariba makai thoktabna singba siksin thorang sing lokhatpa mathau tai hainasu pausina makhatana phongdorakli Makasa tarak po na to papaw mana ima ayang lay makawbog sa iba kang loon kay na pangtukpigano. Manipur gi tungan mapam khra hawkiba sa ikra sida ima ayang lay magimingda kabog sa iba gi thorong pangtulibisi tawning mo matam ni hekta tawiyaba nati. Thora masibu kang loon chumda na tawriba miyoy singatu ki matakta logi mating lawdun extra lakot hangani hayna ibudaw thangjing seba mandal na phongdorakli. Ibudaw thangjing laikol nung nga si pawmising unabada mandal sigi executive member and nilamanin hay. Moirang kang lairolga mari lainana puwari digi hauna sei khudingi kaksingi purnima digi phaidel thagi purnima phawpa ibudau thangjing laikolasi thong londuna ibudau thangjing amasum ima ayang leima ahal amasum atomiga punna ima ayang leimegi mapamda leiba matamni hairiba walksingi purnima numit atuda kabok poklaga moirang amasum thangnaba khulsingi yumthong khudingde ima ayang leima ahal amasum atomina numinini koin satuna kabok saibegi thoram pangthoktuna laktibini adubo handak sei khra sida tungan mafam khra da miyoi khrana waksing tha manunggi tawning numit thawram si pangthokpagi paw phangi masi tawbingano tawrabasu lagi kanglon sumna tawbiyu lagi kanglon sumdrabadi Leiba si awana tarakpi ima ayang leima kabok saibigi lagi weba kanglon khangning balairibsi ibudaw thangjing seba mandal ga tanabiyu karigumba khanaba tanaba yaudana tawrabadi miyoi singatugi mathakta logi weba action lokani Pamising una batuda moirang kang lairol kan luki secretary saitejit manga moirang thangjing yagairel maruki general secretary thangjing seba mandal gi president khamba thoibi dance academy moirangi thaupu busing amasum ibudaw thangjing moirangi phamnai besingsu saruk yakhi hena pausna makhatana phongdorakli makhasa tharak poina to perform Assam da akan menong nungsi sitkre yumsani hena sokre Assam gi Dribugar gi mapum kayamarum ngasi len yauna akan ba Nong nungshid ama sitkre ama sumaduda district atugi mapam kya da yumsani hena atia kai thokre akan ba len nong nungshid aduna Dribugar gi tingkhong kaharakia morana masum atai mapam kaya marum da ningthauka bagi numidang na masunga si Leiba popage yukta atia kai kya thoki adumapu haujuk paw mi sopana trakan sibigi paw de leitri len yaw bakan nong len nungshid aduna district atuda park sana swan kre amasum moran subdivision da ahan bigi weba saurakpa ama yengshin mra khungang kunthra ga tare da yum sani ga tara sokre haina Dribugar district administration gi senior official amana ki Assam gi chief minister Himanta Biswa Sharma na hel storm aduna suan khibe ki sang adu sabsana khangnana ba mahakna order tokre ama sum soklaba sing adu da ma ki government na mating punamak pangane kre akan ba hailstorm amana maramoiduna morana masum tingkhong gi makhada leiba yum kya sathina sokre official sing ati akai thoki sing adugi marik sumo worol ama siamna ba pokta pikre government soklaba miyoi punamak aduda hek pangme ba mating punamak pangane haina chief minister aduna ki Assam chief minister aduna akan ba unna kopsilaba lambi sing amasum upambi sing utpa video amusu thagalaki Weather Department ngasi Assam tungan mafam sing da nong khara khikpadagi hauraga yai marak phawba yauna sugani haina mangjungna phongdokre haidi henasu pausna makhatana phongdorakli makhasa tarak poina hoyelan pawri to pamaruibi paw sing kharamu memna thamjage COVID-19 ni khwaidagi nobo Biren Omicron BF.7 mogdril phawba pangthoklabasu Manipur gi di COVID vaccine gi do sutnatagi lising ani ka tarak ngairamle December kun English ngani ka kun ngani thuki ayuk pung mapan makai phawba da leikiba Manipur COVID vaccine stock status myam sida kalam 9 district store Corvaxin Covaxin Covixild myam piri hoyen bureau dagi Nimit khrani gi mamang COVID-19 ga horak pham oiriba China yauna malem gi Leiba khrada laina sigi khwai digi
अनौब बेरेन ओमिक्रॉन BF.7 थोलक्तुना मसिगी सैथेंग फंगबा हौरकपगरो इरोइनना लेबा असिदगी केस खरा थेंगनबा हौरकपदिगी यूनिलेंगा की मेकेदिगी प्राइम मिनिस्टर नरेंद्र मोदी की पाक्ता मतुंगिना हेल्थ मिनिस्टर मनसुख मंडावियाना लौखलकपा मंगजौनबा सेक्शन थोरांगी मनुंगजना ngasi लेबाक सिनमतुना हॉस्पिटल नसिंगबा मॉक ड्रिल फाव पांथोखरबसु मणिपुर गोइनदी कोविड वैक्सीन ओइना सिजनरकलिबि हिदाक मखल अहुंगी मनुंगदा अनिगी स्टॉक पोजीशन 0 दा लेरमबगा लोइनना सुपनतगी कोवैक्सीन गिना डोज लिसिंग अनिगा चामा खक्तमक लेरमरे कारिगुंबा ओमिक्रॉन BF.7 हारिबा लेटेस्ट वेरिएंट असि मणिपुर सु यौसिलक्लबदि मतौ क्रमना मंगजौनबा सेक्शन थोरांगसिंग लखोटकदगी हाइबेगी मतंगना मरि लेनबा टेस्टिंग ट्रैकिंग ट्रीटमेंट मेन पावर अमसु वैक्सीनेशन की यावना मॉक ड्रिल असिंग असि मणिपुर सु पांथोलखिबनि अनौबा वेरिएंट असिना मिसी मिना फेटलिटी थोअनबगी सांग यामना नेमलगसु अमदगी अमदा संदोपगी सांगदी खोंजेल यांगमना मरम ओइरदुना तंगाई फदना सेक्शन हौदबा यादबगी निमित खरनगी ममांगना एयरपोर्ट अथॉरिटी ऑफ इंडिया AAI की मैकेदिगिसु फॉरेन पैसेंजर सिंग लाकपदा निंगथीजना टेस्ट तौबगी थबक सथनबा डायरेक्शन पिरकपसु लेखरबने मसिगी मथक्ता प्राइम मिनिस्टर ना मयाई तंगबा लौदुना मिफम पांथोकपगा लोइनना यूनियन हेल्थ मिनिस्टर नसु लेबा सिगी स्टेट अमसुम यूनियन टेरिटरी सिंगी हेल्थ मिनिस्टर सिंगा वर्चुअल मोत कुपना खना नैनबगी मिफम सिंग पांथोखरबने मिफम असिदा लेपनखिबगी मतुंगिना ngasi यूनियन हेल्थ मिनिस्टर मसामंगना हाक्थेंगना येंगसिनमा यावना अनौबा बेरेन सिगी मयोक्ता मॉक ड्रिल फावबा पांथोकनखिबने यूनियन अमसु मणिपुर लेंगा की मेकेदिगे लखोलगिबा अकनबा मंगजौनबा सेक्शन थोरांगसिंग असिगा मरि लेनना पाउसिएशन सतखिबा इन्वेस्टिगेशन फंगलकपा रिपोर्ट ना हाइबदा मणिपुर लेंगा की हेल्थ डिपार्टमेंट की वांग लोइस ओइरिबा डायरेक्टर डॉक्टर खैरोम ससकुमार मंगांगना डिसेंबर 13 इंग्लिश सिंगनिगा 19 की नुंगथिल पुंग मंगा फावगी ओइना कोविड-19 कमन कंट्रोल रूम दगी थोलकपा रिपोर्ट की मतुंगिना डिसेंबर 15 इंग्लिश सिंगनिगा 19 दे मणिपुर की तोवान तोवानबा डिस्ट्रिक्ट 13 कोविड वैक्सीन की डोज अमता कापकिदे हाइदि अदुमैनमा ngaranggi report asigi matungina ngarang phawbada manipura kapthokiba apunba covid vaccine gi dose lakh 13 ga lising 65 ga sanipan ga 109 sure masigi manungda ahanba dose na lakh 13 ga lising 90 ga nipan ga satruka 109 oiraga anisuba dose na lakh 13 ga lising 109 ga samak ahumni haibaga loinana precautionary dose na lakh 2 ga sumgi lising 109 ga maudraga teret oire haina phongdoki रिपोर्ट असिग संगदमनदुनु येंगलुबदा मणिपुर कोविड-19 पेंडेमिक असि कुमजा इंग्लिश सिंगनि कुनगी मार्च के अरोइब सयोलगी मयुकनरखिबना हौजिक फावबदा सही ओहम फाजिलगलबनि हाइरिबा सही ओहमगी मतम सुजिलगलबा फावबदा मणिपुर योयना कोविड वैक्सीन कापथोकपा यारबा मियोइसिंगी मनुंगदगी सुपनदगी फर्स्ट डोज द मियोय लाख 13 लिसिंग 94 गा सत्रुका 109 खक्तमा कापथोकलगा सेकेंड डोज कापथोकलबसिंगी मसिंगना लाख 13 गा लिसिंग 19 ga samaga hum khaktama oidibasi karigino haina thijulubada ngasi December 13 English ngani 28 ayuk pung mapan makai phawbugi Manipur gi covid vaccine stock status asi thengnarakibani covid vaccine stock status asigi matungina Manipur lenga ki mekedigi miyamna kapthokiba apunba covid vaccine gi makhal ohumne makhoi singandudi covaxin covaxin amasum covaxin ni adubo status asigi matungina Manipur gi district 13 amasum lenga ki family welfare loisang da lariba state vaccine store SBS ta Covaxin हाइरिबि हिदाक मखल सिगी डोज अमत लेरम थेंगनद्रे मसिगी मथक्ता कोवैक्सीन हाइरिबि हिदाक मखल सिसु डिस्ट्रिक्ट 13 अमसुम स्टेट वैक्सीन स्टोर दा अमत लेरम खिदि अदुमैनामा कोवैक्सीन gi ओइनदि अपुन डिस्ट्रिक्ट 13 की मनुंगदा कमजोंग फेरजोल टेक्नोपाल अमसुम थौबाल हाइरिबि डिस्ट्रिक्ट मरि असिदसु डोज अमत लेरमद्रे अदुगु मसिंग यामदब डोज सिंग लेरम खिबि डिस्ट्रिक्ट सिंगना बिष्णुपुर हुंद्रा संदेल सामा सुसामपुर संवागनिफु इम्फाल ईस्ट सामा कुन इम्फाल वेस्ट सामा जरिबम यंखै कक्सिंग सामा कांगपुपि सनिगा कुंत्रा नोने हुंफु सेनापति हुंद्रा तामेंगलोंग सनिगा हुंफु उरखुल हुंद्रा ओरमखि अदुगा मणिपुर स्टेट वैक्सीन स्टोरदना कोवैक्सीन की डोज मसिंग सनिगा निफु खक्तमक लेरगा ngasi ayuk pung mapan makai fawda Manipur lekiba lenga ki covid vaccine makhal ahung gi manungda कोवैक्सीन gi oina apun ba dose lising ani ga tara khaktam oramki covid vaccine marang kaina leramdaba sina maram moduna tha sigi kunga manga da christmas kumagi shuti numita dose amata Manipur kapkhidabra haiba wang su tholakli अदुमैनमा हौखिबा फेब्रुवारी 19 अमसु मार्च 5 तंगक अनि थोना पांगथोखिबा मणिपुर गी 12 सुबा एसेंबली मिखलगी मंगोइनना इलेक्शन कमीशन ऑफ इंडिया ECI गी मेकेदिगी सही 19 अमसु मसिगी मथक्ता लेरबा मणिपुर गी मियोइ सिंगदि हिदा कापथोकनबा थामलखिबा टारगेट डिस्ट्रिक्ट पुनमकी ओइना मिसिंग लाख 19 ga समापन ga humbu gatar ओइखिबनि अदुगा डिस्ट्रिक्ट की ओइना ECI ना कोविड वैक्सीन कापथोकनबगी दमा पिरखिबा
target na Bishnupur la amaga lising marfuga mathoiga satreka taraga manga Sandel lising nifuga mapanga sopnagi kuntraga mathoi Susampur la amaga lising marfuga mariga songaga humfuga manga Imphal East la onga lising kungani thuga songaga taraga tare Imphal West la onga lising hundraga tare ka saniga maudra Zeribam lising kunga mapanga sopnagi nifuga mari Kakching la amaga lising taraga taruka sanipan ga maudra Kamzong lising kuntraga mariga sahunga nifuga manga Kangpokpi lising maudra ga mapanga samapanga marfuga nithoi None lising kunga nipan ga sopnagi nifuga nipan Perzon lising kuntraga taruka samriga marfuga mathoi Senapati la amaga lising yangkai ga nipan ga satreka taraga humdoi Tamenglong lising hundraga manga ga sahunga marfuga manga Tengnopal lising nifuga humdoi ga satreka maudra ga nithoi Thawbal la aniga sopnagi lising aniga samriga humdraga tare amasum Urkhul gi namiyoi lising maudra ga mariga Satruka maudra mathoi khibani aduga mari lenaba union lenga ki ministry ni hida kapthokna bigi damak thamlaki ba tarage na district taraga tur ki oina apun mamioi lakun go humdoi gelising ni phuga mathoi ni aduga district amamam gi oina thamlaki ba tarage na Bishnupur la amaga lising maudra ga taruka sahunga humdraga humdoi Sandel lising ni phuga mathoi ga satruka yankai ga manga Susampur la amaga lising maudra ga mathoi ga supnagi ni phuga tare Imphal East la ahunga lising humdraga nipanga samiga maudra Imphal West lak mariga lising nifuga humdoiga humfuga manga Jeribam lising nifuga saniga kunga manga Kaksing la amaga lising taraga mathoiga sanipanga kuntraga taru Kamzong lising kuntraga taruka sanipanga kuntraga tare Kangpokpi la aniga lising kunga taruka samapan nifuga nipan None lising nifuga tareka sahunga nifuga tare Phejol lising kuntraga mapanga satreka marfuga manga Senapati lising maudraga tareka satruka yangkai ga mari Tamenglo lising yangkai ga taruka satruka ani Tengnopal lising yangkai ga mapanga sanipan ga taruk Thawbal la aniga lising yangkai ga humdoi ga songaga marfuga mathoi Urkhul la amaga lising taraga mathoi ga satreka nifuga mapan oikhibani Adumaina mak pangthokribe election adugi mamangna ECI na amasum mari lenaba ministry na Manipur gi sai taraga nipan amasum masiki mathak leiraba miyation covid vaccine kapthokna bagi thamlaki ba panamasi housing mikhala du loi khiduna madugi result pawba lakthoraduna anoba lenga ma linaklaba pawba yauna covid vaccine kapthokku sungam lamdre hainisu pawsna phungdurakli Makasa tarak poina to papawmana nongmangba laisil thaba amasum ligla tabana lambi sathok sinda khudong sadaba kya mayoknari Haukiba October masum November thada ningtham thagi matam oirabasu Manipur ka hena ingdabaga loinana handaki ningtham tha sida ayingwagi saruk yaudana loikhrakadra haiduna khannaramgi ona tainabada ngasidagi nimit mangani taruknigi mamangdagi maitegi thajat singi manungda khwaidagi ingba waksing tha horakhibagi loinana ngarang nungthildagi hauraduna Manipurgi mafam ayambada akha araw yaun nong sutarakhiba masum laisil Kung nathajilakpa na maruoina numidangi matamda lambida sa thok chasin tawbada lambi amasum thong phawbu mayeksing uba ngamdabagi khudong sadaba kya mayoknare Imphal West district ki langjing area da di laisil namna thajilakpadagi miyoi kya numidangi matamda mayumda halaknabada saunu khudong sadaba mayoknaki Imphal dagi mayang Imphal phawbagi mayai lambi haina khangnariba lambi sigi paringdasu langthabal phura makhong mantri khong yauna Imphal more lambigi lilong area da sunga sinumidang athengba pung 12 tarakpadagi khanghauduna laisil kungna thajalakpadagi gari masada mayumda hanarakpa miyoising gari thawba ngamdaduna makhongna ilaga satnabagi paw phangli Seraksida kumsigi lawlokpa loikraba matungda ningtham mahi marong romda mai onsinaduna mana masinga masum polam kya puthunaba lawmisingna hotnarabasu mafam kyada nong chusilakpa amasum laisil kungna thajalakpana mana masingsing patuna mangnagadra haibagi singna masa phongdoknarakli Panmayabade Manipur lenga ki maikaidigi tha sigi kunga homdoidigi hauraduna mahi sang punama winter vacation suti thakiba loinana mai masingi education excursion sing satpada so athingba thamduna lakli bani haina pawsna makhatana phongdorakli losilak poina tentakna pokna pham pawsi digi to papang khatanga myamna thamjagi nupagi asibak sang amaleiramli ngasi ayuk pung 9 minit 10 taba matamna nupa amiga sibak sang ma Imphal police station gi manungsanba Odipok flyover bridge Hindu hotel manakta leiramli haidi Imphal police station gi osina thadorakpa sirol amana hai ngasi ayuk pung 9 minit 10 taba matamna Odipok flyover bridge Hindu hotel manakta nupa amiga sibak sang ama phangle nupa do fit manga gi inchitar uange kulai kusuni mamai koidanai gray masugi khongrao ma sili brown masugi Kodroy jacket ama lili amuba masugi full t-shirt ama lili amasum blue masugi half t-shirt ama lili hadi asibak sang masak maming khangdoknabagi damak rim sumokta thamkhre tha si kuntra phawgi manungda claim tawradrabadi dispose tawragani haidi hanisu pausna makhatana phongdorakli
ꯂꯣꯏꯁꯤꯜꯂꯛꯄ ꯇꯦꯟꯗꯛꯄ ꯄꯥꯎ ꯈꯛꯇꯪꯒ ꯊꯝꯖꯒꯦ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯊꯤꯡꯂꯨꯕꯒꯤ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯁꯨꯁꯥꯏꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯂꯈꯅꯧꯗ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯃꯥꯅ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯨꯜꯂꯨꯕ ꯑꯃꯁꯨꯡ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯁꯥꯟꯅꯍꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯁꯥ ꯃꯇꯨꯡꯗ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯨꯁꯦꯟꯒꯟꯖ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯁꯤꯇꯥꯋꯥꯔꯄꯨꯔꯗ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯂꯦꯞꯈꯤ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯗꯨꯅ ꯐꯣꯟꯗ ꯒꯦꯝꯁꯤꯡ ꯁꯥꯟꯅꯈꯤ ꯏꯃꯨꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯣꯕꯥꯏꯜꯗ ꯒꯦꯝ ꯁꯥꯟꯅꯕ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯈꯤ ꯉꯔꯥꯡꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯆꯩꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯂꯥꯎꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯤꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯍꯟꯈ꯭ꯔꯒ ꯃꯇꯣꯝꯇ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯈꯟꯈꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯒꯤ ꯃꯈꯣꯏꯅ ꯊꯣꯡ ꯊꯨꯒꯥꯏꯔꯨꯕꯗ ꯃꯍꯥꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯈꯤ ꯗꯤꯁꯤꯄꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯣꯟ ꯑꯄꯔꯅ ꯔꯥꯁꯇꯅ ꯍꯥꯏ ꯃꯃꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯎ ꯌꯥꯗ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ